असिमांगीद उरीब योट ngata sarib yum masi square feet lupa kayano misri ki kusuman na lupa kayano yot ka tinga pulap lawbugi na lupa kayano chengna saba haibasidi mipum kudima loina pamnai pamdaba amata yaute leijariba paisa khara jina yot ka tinga lawra kanda sabasina aikoida kayam save oi ground floor dana lupa kayano first floor dana lupa kayano fencing wall tawba yumgi akoibagi sembadana lupa kaya sangani kaya lawbuno haibado ai taksar lage video asi hawdana loba phawa punna yengminarsi hauji ground level da mayamna sunariba rate asi square feet lupa kuma pan kontra leibane lupa kontaru kun manga da suba yani first floor dana lupa kontra mari dagina kontra manga phawgi manung lei wall khabagi ground level dana lupa tara manga mathak dana kun dagina kun manga phawba lei yumgi fencing wall khabagi akoibagi square feet lupa tara mari dagina tara manga phawgi manung da lei adoga sida uriba yum masigi pakpa sangbana sangbada feet nipum manga dagi apakpa dana feet tara manga ni rupingi kun manga wall manung khabagi lupa tara manga partition jo ani ahum thokse haraju yumbu ko ga hanabagi makha pona thokdini masida sariba yum masigi yot ki tin ge UP gi misri kusuman gi pulap apun bagi oina lupa la amaga lising nipu yangkai muktani pesaje kasu yamna yamba nate aduna sekna saba ngamjada ba kango singi di tenna yotna saba sisu yamthena phare masigi video se kanai khalagadi mayamna nusibitana share tawiramo khangdaba singi ju khangnaba share tawiramo ai contact number ju hapsaram ge pijariba contact number asida call toksam biro akupa marong khangbining ba tarabasu sirapada mayam puno ko hero je nei kongona kurum jari mathang video mo ngai biramo mayam